अहानबद मरोइब पाउ सिलोंग लेबा मणिपुर की राजबारी थुगाइखिबगी थवोंग बीजेपी न लमदम असिगी पुवारीबु मुथतनब तौगे यावना तौखिब्रा हाइबदु थिदोको मथौ ताइ हाइना एक्स मिनिस्टर डॉक्टर के रतन कुमार हाइख्रे अमदी अखोइगी लुचिंगबसिंग मसागी वाखलना कैदौनुंगदा लेंगाकचब ngamloi मखोइबु सानारिबसिंगी थौशिलदा चटकनी हाइना सकनाइरब सैशकपा तप्ता जेंदन हाइख्रे खुरुमजरी Am-Istv बुमिरें ताबिरिब पुनमु पुतराम नोकचरी हौजि पाउ संदोना बिजरी सिलोंग लेबा मणिपुर की राजबारी बु सिंकुप साना थुगाइखिबगी थवोंग असिबु अकन ममोंग यानिंगदब फोंदोकपगा लोइनना थौदोसी बीजेपी न लमदम असिगी पुवारीबु मुथतनबा तौगे यावना तौखिब्रा हाइबदु हाइना एक्स मिनिस्टर डॉक्टर के रतन कुमार न फोंदोक्रे वाफम असि मयांग इम्फाल की कोंचाक हैगुमदा मयांग इम्फाल ब्लॉक कांग्रेस कमिटी यूथ कांग्रेस कमिटी महिला कांग्रेस कमिटी इलेक्शन कैंपेन एंड डेवलपमेंट कमिटी न पुन्ना सिंदना पांगथोकपा बोट चोर गदी शोर की थौरमदा हाइखिबनी थौरमदुदा कांग्रेस की एमएलए ए सूर्यकांता टीएस लोकेश्वर एक्स एमएलए ई डिजमनी यावना कांग्रेस पार्टी की लुचिंगब क्याना सरुक याखी थौरमदुदा रतन कुमार न मखा तारादुना लमदम असिगी पुवारीगा तना थानाबा यारारोइदब सिलोंग की राजबारी असि मणिपुर न इंडिया की फिबानुंगदा तिनखिबगा थादोकनब यारोइदब मफम अमनी मफम असि मतम अमा महाकने कांग्रेस लेंगा की मतमदा पीडब्ल्यूडी की मिनिस्टर ओइरिंगै की मतमदा हाना लेरिब सक्तम असिदा अमता काइहंदना निंगथिना सेमगत सागतनब होटनरमखी अदुबु मतम अदुदा कोर्ट की केस अमा लैनबना लेंगा की सेंथंग थादब याखिदबना थबक ओइना पाइखतब ngamखिदे अदुबु मणिपुरी सिंगी यामना मरु ओइरब मफम असि हौजिकति हिस्टोरिकल मॉन्यूमेंट ओइना सेमगतपा यागदब चही अनि खक्ता ngairaba मतम असिदा मणिपुर मियामदा करिगुंबा खंगहलंबा अमदी तानरमदना कनागुंबा खरगी थविन सिंदा तौगे यावना तौबगी मओंगदा अहिंग अमदा बिल्डिंग असिबु थुगाइरंबा असि तराइना लौदे थवोंग असिमक बीजेपी न तोंगा तोंगानबा लम अमदी फुरुप सिंगी लेजरीबा हिस्ट्री कल्चरल अमदी आइडेंटिटी मांगहन्नबा होटनबा दुकी मनुंग चनबरा हाइना चिंगनदबा ngamde हंदकी थौदो सिलमदम असिगी मियामना तुमिना लेशनबगी महुता थौदो सिगी मतंगदा अवांगबा थाकी इंक्वायरी अमा चथदुना चेनबा सिंगी मथक्ता कन्वेक्शन लखलहनगदबनी हाइखी मणिपुर की इतिहास का कि मतिक सागोनरबा मोनुमेंट अमा थुगाई बसे मनुसिदा गुंबा हिडन एजेंडा अमा लेब्रा हैबसे अखोय मणिपुर की इंटेलिजेंस या मणिपुर की हिस्ट्री बु नुक्सिजबा नैनजबा इंटेलेक्चुअल म्याम सिंगसिना ngarang nahandagi अखोय क्वेश्चन कन्ना तौरए सबचाबा मसिगी अखोय की इन्वेस्टिगेशन तौबा मथौ ताय कनागी ऑर्डर ता तौबनो थुगाइबा सिदा अखोय चेनरीबा डिपार्टमेंट नत्रगना अखोय की मरी लेनबा ऑफिशियल सिंग मखोय अखोय मतिक चाबा मदुगी दंदी पिबम थोई अखोइगी लुचिंगबसिंग मसागी वाखलना कैदौनुंगदा लेंगाकचब ngamloi मखोइबु सानारिबा सानारोइगी थौशिलदा चटकनी हाइना सकनाइरबा सैशकपा तप्ता जेंतना Am-Istv दा फोंदोरकली ओइरकलिबा खुनाइगी मओंग असिगा मरी लेनना अखनना उनबदा जेंतना सत्रंग मसानादा यावरिबा निंगथौ सेना अकन अथौसिंग सानारोइदुना इल्लगा चटपगुम अखोइगी लुचिंगबसिंग सुमखोइगी मथक्ता लेरिबा सानारोइना हाइरिबा मखै तौगनी मसागी फिरेप मसाना लौबा ngamloi हाइना फोंदोरकली हिरमसदा पाउदमामा Layabaki di pangda payamba Maranay ki di sati balongsa Dali da di mamaya makanglok Manipura da di tawanga balongsa Tapta Jayantana hek tholokpadagi hongna Manipur da misammu oiro phamnaibasingbu oiro hiram khudingmakta soiribasing asi puthokduna mafam asida soire hadina khodomi thindna taglai mahakna horokpadagi hongna pamiba Manipur asi karamba makhani Manipur no haina Am-Istv na hangbo matamda mahakna khumokpu pakun thamjage aina haiba makhak leiye India de ningkha thamba pamde suning bagi haina bi leitraba mafamdo ning tamba yohan thok leite wa culture hek sagalaba matam du samna wa nuai ni hingani khoi akoi suning bagi haina bi leiba hai mi pan tang hingba ningodi ni ragi hinga akoi nuai ni hingana hai wa khal de ai leite khoi su bagi haina bi thambi ge dabni wa culture hek sagatri ge di kai gra nuai bano da aina sare dalan ji mi gi sare ba jumi gi सेलेबा फिसि मिगी लोइन पुरगा नुंगाइबा होंगदे दा अखोय मिपान तांगदन हिंगबा हाइबगी नुंगाइबदो अदुगी नुंगाइबदो सु अदु महाव अमतन तंगबदि दु पामजै एगेदि सार खितंग सार मदुगम मणिपुर अमद पामजै ने खन जयंतदा मखा ताना हंगबा मतमदा अखोय लमदम असिगी लुसिंगबसिंग
मरु ओइना पॉलिटिशियनसिंग असि मियाम की खोलाव इता तादबा मखोइगा मियाम इसम समनद्रिबसि करीदगिनो हाइना हंगबो मतमदा अखोइ मणिपुर दा लेरिबा इंडिजिनस ग्रुप हाइबा तारे अखोइ खोंगनावनि खोंगनाव हिदगी हुजिक लेरिबा कोइ एमएलए मिनिस्टर मयाम सिंगिना कोइ सगोल होय समू होय ही होय सेना होय निंथौ होय असि लेबसि कोइ प्लेयर हाइबा मख लei प्लेयर न सटप मफमदनि अखोइ सटोरिस अरबा कोइदि खोंगनावनि खोंगनाव अमन निंथौ अमगी नत्र सेना अमगी मरम ngang bai fi am danger adugi da muta koi power pai ge hai bagi da muta bu power pa bagi da muta natra saukri pa bagi da muta bu adu yaun pa pu tho sang ri po tu bo tarai na thadu hai badi ai farakti am tadri ba adu mas resign hai bidare pulap ni akoi masan ta dong na sei ga hai ba na tani thani ka tang thadu ro atatai tar ai garai di yar ge moi khana ram ngani adum ai ta sana badi mi gi wadu ai ngang badi ki itik na te ai sai sajak khongnao amana khan koi ge sena gi maram da thau gi maram da natra samu gi natra sagoni maram da ngang badi itik na te खोइना यामना तोइना हाइनाबा लंदम असिदा पुनसिनबा यादे अनि थोई अहुम थोई अमाना माना थोप तौदुना लई हाइबसि करीदगिनो हाइना हंगबो मतमदा जेंतना मखाताना खोमखिबदा कोइ पुनसिनबा हाइबदुदि हतकी मपोगी दि याररोय आई वखलदि हाइब्रिड दे पुनम यादे काउने एनसि आई खोइ ai sei da su sei tha ja gi gen bon tham kaung ni en dungai do amaga ko am sik that na bi do dum di yar atta se na di si rajniti wala di natti si di rajniti wala pang tai tai na si so ai di ma si di sum de ai adu akoi isa da ne tai na jaga da bjp fatre amuk so hai bjp handakti akar porani na hai ari amusu atopa amusai congress ti khire adu amsu hai me people sin aduna regional da tausi regional phare regional phai machin adi adum law adu ma koi di khak tholak te ma phang du adu khoi punjin bagi wa du di jaroi hai bisi khal le ya kya ke mot di asumna takta jentana hek akoi lamdam asida saphong akpadagi ngasi phawda tongan ba issue sing puthokna mayam da khanghan liba mayam wakhan tanana ba hotnari bising asida ekhoina जेंता लेरिंगैदा वाखन तानानबा होटनहौद्रबदि अखोई खुनाई असि तुंगदा असुमना दे असुक सांगना होइदा पारा तंबिनबा सैसकपा अतोपा थोलक खिगद्रा थोलक लोरोइद्रा हाबजे अखोई तंब ngam नत्ते अदुना जेंतना लेरिंगैदा अखोई पुनमक वाखन ताहौबगी तंगाई फदबदो लई हाइबो वफमसिजु थमजगे ननाव थौदांगल लोइनाना पौदमजरिबा निथकम छना जावा मितै नारायण छैना Am-Istv News. Kuide da balai da di iman na wadi se khoi na wa kai ma tau ba ngam de khoi da chui thak ka irang ga kum bhai ga iman ka prisi di ude mayai lambi asi mara lejadraba miyoi kyagi mongfam ohele lambi asi matam ga chunaba mongda semba hodrba fawba October gi taraga taruk ki ahing no ngai dagi horaga matam kaktana thingzilagani hari mayai lambi apun maluk ki secretary Sandam Bijoina Manipur da lady lambi thong chawkhatnaba gi thorang kya paikhatli hairiga su National Highway 137A miyamna mayai lambi haina khangnari ba Imphal dagi Kakching lamkhai fawbagi lambi asidi yingsin binaba leitaba simjin binaba leitabana mamal yamlaba miyoi bagi punsi kyagi mongfam gi lambi haibadu oire miyoi lising kyagi lifeline oiri ba lambi asibu National Highway gi thakta ongkhat khrabasu matam ga chanaba lambi ma oina ngasi fawba semgat pangamdaba haibasi Public Works Department gi asoibani lambi gi expansion taunabani haiduna masing khangdana mari leinaba department na marking tawkhre adubu mabukchel singdaba engineer singna maram chadana DPR submit tawrubana ngasi fawba ministry na approval piraktribani irang thoktringai semdaba ihau laktringai khangdaba ngahak ki tawba yagadabagi matagum marang laida thadokpagi mongda tawba nongma kangdana thokliba accident ana ek misi mina kya dagi nga thokcha hongnaba lakliba October gi taraga taruk ki sagol sen numit ki ahing nongyai dagi hauraga mayai lambi asi matam ga chunaba mongda semba hodrba fawba matam kaktana thingjilagan haiki Maya lambi si foreign the on nabagi damakta PWD engineer sing DPR tham matam da karam na thari no haiba wang jim hamjaning noina na karam na haiba lambi ase center approve tawtibna masidi kangjaning toy masung asi maya lambi tabagi thak asi adoki mate khudong thiningai oire maram asina maya lambi asi matam ga chana ba tuna ba lambel ama lagibo October gi tarik taraga taruk numi asigi ahing yongai dagi Manipur ga tongan ba lamben sing sanai ba matam ga chuna ba lambel ama oina semba haubirakte ta gadi hariban numi asidagi matam kaktaba kon maya lambi tingjambi kongjala si kon maya lambi akun belum sanction jaragani
Wangkai Ningthem Pukri Mapal da laiba Share and Care gi chahi kunga manga surakpagi Silver Jubilee gi thoram Lamphel Pat laiba IMA gi auditorium da pangthokre. Thoram adu da Manipur Government ki Information and Public Relations ki Director Ngangom Uttam, Share and Care gi founder Professor Rajkumar Lenin amasung Share and Care gi ambassador oiribi actor Don Thoingambi le sangthem su saruk yaki. Director Ngangom Uttamna mental health ki laina asida stigma lai asigumba stigma sigidamak anaba singbu losinduna thamna bo khanai mental health ki matang da miyambu awareness lehenba yamna mathau tai phungtokhi. Share and Care gi founder Dr. Rajkumar Lenin na Share and Care na mental health ki lam da promote tongna bagi maikai rom da changslakli. Hauzik su adumak mental health ki anaba singbu hangoi na lobi ba madi narak pada laying bagi mahuta losinduna thamba yauri. Kunayasida mi manga khudingi mi amamam pukning wakhal ki lainana naraglay. Asigumba anaba mi manga gi manungda mi amakhak laying balai. Chama da marfu dagi marfu ga manga faubadi laying dana losilaga natraga khangdabadagi natraga chatpa ikaibadagi laina bangaktani. Masidagi kannaba kanna hotnaraga lakli Dr. Lenin makhatana mayam puna honna minarakpadagi khunayasda stigma amasung discrimination asi yamna hantarakli manglom da changshinna ba hotnabada yamna chawna mating pangbada yamna mayam puna thodang lominasi haiki. Ngasi yu Gairipok lai manai da leiba Am-Istv gi thongal da leiba garage da thamba car amagi makhada Chinese hand grenade amaleramba thingnare haire. Imungi miyoi singna ayuk pung 8 lom taba da bom adu thingnarakpadagi police sa pau piduna Andhra police station gi kangbu amalaktuna ayuk pung 9 rom taba da lokatkre. Am-Istv Mapuri bagi mingna Am-Indramani apun banupi khunai lamjing mairalup Gairipok ki president ni kanana kari maram gi bom adu thamlam libano haiba chap chaba khangbangamdri police na hiram mista thigat bahukre. Cycling for Manipur Peace haiba team da haukiba October ge ani dagi Delhi gi Kutub Minar dagi Manipur tamna cycle da khongshalak bahurakiba transgender activist Malem Thongam gi khongchet nimit taraga mathoi ni chanbada Uttar Pradesh ki Sitapur da thungkiba ga loinena makhatana mafam adugi police ki team amanasu mahakpo taramna okre. Sitapur District Hospital ki medical team amanasu mahakpo receive tawbiba ga loinena mahakki hakchang gi fibam su yengsin biki loinena mahakki khongchet asiga mari leinena lambi da mathau tarakadaba hidak langthak singsu hospital asigi maikai dagi mating panglakrai panbayai Malem Thongam gi khongchet asi Manipur da hauzik oiriba crisis asigi matangda aroiba waration ama puraktuna mahausagum tangdulai tabalamdam amamuk hanjilakna ba hotnabada India gi miyam su hakthengna mating panghaning bagi wakhalonda chatkiba santi gi pau jail puba khongchet amani. Kaching Khunau Lamkhai da leiba mangang store ngasi store sigi proprietor M Nabachandra gi apokpi mayang lambam chawbi yai mana hangdokre nauna hangdokraba stores da nupa macha nupi macha angang sing yauna makhal khudima ki phirol sing phangliba sida pot leiba lakhiba customer amana mangang store sida phangliba item khudingmak sing asi Imphal amadi Kaching atai mafam sing da phangliba sing asiga mamal su chap manaba quality shu leiba product sing asina arapada chatpagi khudong chadabasu hanthare haibaga loinana handaki ningol chakauba Diwali ki oina offer kya su leiragani haiki. Mangang store ngasi tawbiribisi yamna phongthang ni maramde koina Kaching da Imphal da chalaga khongrau furit khumup leige da magi maman du same price da mangang store da available ore maram asina Kaching da gi Imphal da gi lam lebe khoi gi damakta di mangang store is the best store haina haiba yare. Hauzipaagi marthana timba bremtang lomnasi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu. Kapidon cup syrup. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CJ Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupa marugi damak CJ Eye Care Foundation da pau phobiro. Honglagliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule.
Bragi matung na mayambam kana taram nokchari makhataba pau pisari 100 years RSS Vijayadashmi Utsab Arabti Kundagi oina leisangthem awang lekai gi mandop ta pangthokre utsab asida leisangthem babudon amadi PS Bimsen Sharma Thobal Jila Baudik Pramukna mathang sitna athoiba mithunglen oina wangangloi oiviki wangangloi singna RSS na chahi chama surakpa matam asida tawgadaba bindu mangagi matangta thamki Hazul selakpada maroiba pau amkhana pisari Silong dalaiba Manipur gi Rajbari thugai kibagi thawong BJP na lamda masigi puwari bu muthat na batau ke yauna tau kibra haibadu thidokpa mathau tai haina ex minister Dr. K.S. Ratan Kumar haikre amadi aikhoi gi luchingba sing masagi wakhal na kaidonung da lengak chabangam loi makhoi bu sanari ba sing gi thaushil da chatkani haina saknai ra ba saisakpa tapta jentan haikre Fawgi na di ISTV na sandok chari pa pao matang silo chinchari, miring tabiri ba punama po umkana kalo chari.